Lakliba June Taraganitoy Fawagi Manungda Lengak Natragana, IMC na, IMC ki Yamlava sent from Singlut Tawada, General Bamioi, Gigi Rong May Heidi Bamio si Faduna Putokpio, Karigum Bahaiba Matamasi Fawagi Manungda Putok Batarabadi, Tatkoga Pulaga, Akanba Khongjang Haina, Tangweban AC ki MLA, Kate Joykishan Ngasi, Pangtokpa Paugi Mipamada Fungdukray. Kuyatung the Leba MLA Yum the Pangtokpa Paugi Mipamada, MLA Kate Joykishan Makataraduna, IMC ki Manungda Yamlav sent from Kayama, Mangan Krebasi, Levak Miam Tamjakre. Department ki Executive Officer na Gigi Rong May Koba, Mui Amada work order Pibani Hibasi, Aiba Winade, worker order Aduda, Gigi Rong May, Tarung Haina Tarami, Masigi Matanga, Mahakna, Tarung Village Authority da Haiba Gigi Rong May. Mioyasi Labor Haina, Aiba General Mapiduna, Hangbada, Narang Village Authority ki Chairman Namadi, Secretary na Kudiak Piduna Haidiba, Mioyasi, Darung Haidiba Kulasida, Lady Haiba Wafam Tamlak Bagaluna, IMC ki, Yamlava Senfum Kaya, Mangan Bada Darung Haidiba Kulasi, Yauslakbasi, Nuaizati Haina, Pakumpir Kibani. Gigi Rong May Haidiba Mioyasi Department na, Natragana, IMC na Putorakadaba, Haiba Wafam Tamlakbasi, Yamna Chumba, Wafamni, Financial Power Pidrabasu Chahi Mangagi Oiba Matam Loraduna Makataba Oina Tabak Puhanduna IMC ki Manungda Development ki Tabak Sing Puhandana Lady Basada IMC ki Mayorna Hariba Gigi Rongmay Hariba Muyasi Kanano Haibadugi Matangda Sengdopio Maruna Lengak Fariba Madi Mahut Minister gi Mafamda Tamkrabasu Ngasi Fauba Lengaki Maikaidi ki Paukuma Mata Kangalapa Latri Lengang na natragana IMC na miyam gi yamlaba senpa mangaliba sigi matangda lakliba June Taraganitoy Fawgi Manungda contractor oi hariba Gigi Rong May hariba MUSC Faduna Puthokpio Karigumba hariba matamasi Fawgi Manungda Puthoktrabadi Mahangna Petron member oidiba Thangmaiban Kendra Development Organization Tatkoga Pullaga miyam gi lantum matliba MUSing Fananaba Akanba Khongjang Amaromda IMC gi Manungda miyam gi lansingi Lana seasonary Haibagi Pau Fangle Masigisu Lengakna Akanba Midyang Changbiduna Miyam Gilan Mangan Kidana Ba Honabada Ahead Midyang Changbu Haike Contract Piraga Paisha Mayamama Mat Kribas Mina Akoi Hujik Tongan Home Tagi IMC na misused Obagi Koi Pau Pangi Aduna Honorable Mayor Amasung Lengak Sina, Maruina Honorable Mayor Hajatare, Advan Lekul Pudi, Usito Police, Sina Gigi Romoidanatana, Masigi Lana Chatari Bataboxing say, Ponamak clarified to Padon of Honorview. Aquen is a cutti am Tinjaning de Adubu Miam Good Amo or Robanina, Miam Gilan to Mangan Bada Gigi Romina Lutobratana Makal Matin Lutoru Miam say, Masisudum Matang. Tawgadaba miduna tawroktragadi akoina duty amoina tawkhalaga masi punamakse akoi thigat pata akoi changchal ani haiba ofam simusu thamjaki